ꯑꯩꯈꯣꯏꯗ ꯑꯜꯂꯥꯍ ꯇꯕꯥꯔꯛ ꯇꯥꯂꯥꯅ ꯅꯃꯥꯖ ꯃꯇꯝ 5 ꯄꯤꯅꯕꯤꯔꯤꯌꯦꯕ. ꯅꯃꯥꯖ ꯃꯇꯝ 5 ꯑꯁꯤ ꯑꯩꯈꯣꯏ ꯅꯠꯇꯕ ꯑꯇꯣꯞꯄ ꯅꯕꯤ ꯀꯔꯝꯕ ꯅꯕꯤꯅ ꯃꯁꯤꯕꯨ ꯁꯣꯜꯂꯒ ꯑꯜꯂꯥꯍꯅ ꯌꯥꯈꯤꯕꯅꯣ ꯑꯃꯁꯨꯡ ꯀꯔꯤꯒꯨꯝꯕ ꯃꯗꯨꯒꯤ ꯅꯃꯥꯖ ꯃꯇꯝ 5 ꯑꯁꯤ ꯑꯩꯈꯣꯏꯅ ꯍꯥꯏꯕꯗꯤ ꯍꯧꯖꯤꯛ ꯑꯩꯈꯣꯏꯗ ꯑꯜꯂꯥꯍꯅ ꯄꯤꯔꯤꯕ ꯅꯃꯥꯖ ꯃꯇꯝ 5 ꯐꯔꯁ ꯑꯁꯤ ꯃꯄꯨꯡ ꯐꯥꯅ ꯄꯥꯡꯊꯣꯛꯄ ꯇꯥꯔꯒꯗꯤ ꯑꯜꯂꯥꯍ ꯇꯕꯥꯔꯛ ꯇꯥꯂꯥꯅ ꯑꯩꯈꯣꯏꯗ ꯀꯌꯥꯒꯤ ꯃꯇꯤꯛ ꯌꯥꯝꯅ ꯁꯋꯥꯕ ꯆꯥꯎꯅ ꯐꯪꯕꯅꯣ ꯍꯥꯏꯕꯁꯤ ꯑꯩ ꯇꯥꯛꯆꯒꯦ. ꯃꯁꯤꯕꯨ ꯃꯨꯟꯅ ꯇꯥꯔꯒ ꯕꯌꯥꯟ ꯑꯁꯤ ꯍꯧꯕꯗꯒꯤꯅ ꯂꯣꯏꯐꯥꯎ ꯁ꯭ꯀꯤꯞ ꯇꯧꯗꯕꯤꯗ ꯑꯩꯈꯣꯏ ꯌꯦꯡꯁꯤ ꯏꯟꯁꯥꯜꯂꯥ. ꯁꯣꯏꯗꯅ ꯈꯖꯤꯛꯇꯪ ꯑꯣꯏꯔꯕꯁꯨ ꯑꯩꯈꯣꯏꯒꯤ ꯊꯃꯣꯏꯗ ꯏꯃꯥꯟ ꯍꯦꯟꯒꯠꯄꯒ ꯂꯣꯏꯅꯅ ꯅꯃꯥꯖ ꯁꯣꯟꯅꯤꯡꯕꯒꯤ ꯑꯄꯥꯝꯕ ꯐꯥꯎꯍꯟꯒꯅꯦꯕ. ꯑꯗꯨꯒ ꯕꯌꯥꯟ ꯑꯁꯤ ꯑꯅꯧꯕ ꯇꯥꯕ ꯆꯪꯕꯤꯔꯛꯄ ꯃꯤꯑꯣꯏ ꯈꯨꯗꯤꯡꯃꯛꯅ ꯃꯈꯥꯗ ꯄꯤꯕꯤꯔꯤꯕ ꯑꯗꯨꯝꯕ ꯁꯕꯁꯀ꯭ꯔꯥꯏꯕ ꯑꯅ ꯑꯉꯥꯡꯕ ꯕꯇꯟ ꯑꯃ ꯌꯥꯎꯔꯤꯕ ꯑꯗꯨ ꯅꯝꯕꯤꯔꯒ ꯊꯝꯕꯤꯌꯨ ꯏꯟꯁꯥꯜꯂꯥ. ꯃꯇꯨꯡ ꯊꯥꯒꯠꯂꯛꯄ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯏꯅꯥꯛꯇ ꯂꯣꯏꯅꯃꯛ ꯅꯣꯇꯤꯐꯤꯀꯦꯁꯟ ꯂꯥꯛꯑꯒ ꯑꯩꯈꯣꯏ ꯄꯨꯟꯅ ꯑꯃꯠꯇ ꯑꯣꯏꯅ ꯁꯄꯣꯔꯠ ꯇꯧꯃꯤꯟꯅꯔꯒ ꯌꯦꯡꯃꯤꯟꯅꯔꯒ ꯑꯃꯜ ꯇꯧꯕ ꯉꯝꯅꯤ ꯍꯣꯠꯅꯁꯦꯕ. ꯑꯜꯂꯥꯍ ꯇꯕꯥꯔꯛ ꯇꯥꯂꯥꯅ ꯍꯖꯔꯠ ꯑꯥꯗꯝ ꯑꯂꯩꯍꯤꯁꯁꯂꯥꯇꯨ ꯋꯁꯁꯂꯥꯝ ꯑꯩꯈꯣꯏꯒꯤ ꯑꯜꯂꯥꯍꯅ ꯑꯁꯃꯥꯟꯗꯒꯤ ꯑꯍꯥꯟꯕ ꯊꯥꯔꯛꯄ ꯑꯗꯨꯒꯨꯝꯂꯕ ꯅꯕꯤꯅꯤ ꯑꯃꯁꯨꯡ ꯃꯍꯥꯛ ꯑꯍꯥꯟꯕ ꯁꯦꯝꯕ ꯏꯟꯁꯥꯟ ꯍꯥꯏꯕ ꯃꯈꯂꯨꯛꯁꯨ ꯑꯍꯥꯟꯕꯅꯦꯕ ꯃꯥꯅ ꯁꯦꯝꯃꯤꯁꯤ. ꯇꯣ ꯍꯖꯔꯠ ꯑꯥꯗꯝ ꯑꯂꯩꯍꯤꯁꯁꯂꯥꯇꯨ ꯋꯁꯁꯂꯥꯝ ꯑꯜꯂꯥꯍ ꯔബ്ꯕꯨꯜ ꯏꯖꯠꯅ ꯁꯦꯝꯃꯕꯒꯤ ꯃꯇꯨꯡꯗ ꯃꯍꯥꯛꯄꯨ ꯖꯟꯅꯠꯇ ꯑꯜꯂꯥꯍꯅ ꯊꯝꯃꯦ. ꯑꯗꯨꯒ ꯃꯍꯥꯛꯉꯣꯟꯗꯒꯤ ꯑꯃꯛꯀ ꯑꯜꯂꯥꯍꯅ ꯏꯃꯥ ꯍꯋꯥ ꯁꯦꯝꯕꯤꯔꯦ. ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯑꯜꯂꯥꯍ ꯔബ്ꯕꯨꯜ ꯏꯖꯠꯅ ꯃꯍꯥꯛꯅ ꯍꯨꯀꯨꯝ ꯇꯧꯏ, ꯍꯦ ꯑꯥꯗꯝ ꯅꯪꯅ ꯋꯥꯂꯥ ꯇꯛꯔꯕꯨ ꯍꯥꯖꯤꯍꯤ ꯁꯖꯔata ꯐꯇꯀꯨꯅ ꯃꯤꯅ ꯖꯥꯂꯤꯃꯤꯟ ꯑꯅ ꯑꯜꯂꯥꯍꯅ ꯍꯥꯏꯕ. ꯍꯥꯏꯕꯗꯤ ꯅꯪꯅ ꯑꯗꯨꯒꯨꯝꯂꯕ ꯗꯔꯛꯇ ꯎꯄꯥꯝꯕꯤ ꯑꯗꯨꯒꯨꯝꯂꯕ ꯎꯍꯩ ꯍꯥꯏꯇꯥꯔꯦ ꯑꯗꯨꯝꯕ ꯄꯣꯠ ꯑꯃꯒꯤ ꯑꯜꯂꯥꯍꯅ ꯃꯉꯣꯟꯗ ꯋꯥꯔꯅꯤꯡ ꯇꯧꯏ, ꯅꯪꯅ ꯖꯟꯅꯠꯇ ꯂꯩꯕ ꯃꯇꯝꯗ ꯃꯁꯤꯒꯤ ꯃꯅꯥꯛꯇ ꯅꯪ ꯅꯛꯄ ꯌꯥꯔꯣꯏ ꯁꯤꯅꯤ ꯑꯜꯂꯥꯍꯅ ꯍꯥꯏꯔꯤꯁꯤ. ꯇꯣ ꯍꯖꯔꯠ ꯑꯥꯗꯝꯅ ꯃꯇꯝ ꯁꯥꯡꯅ ꯖꯟꯅꯠꯇ ꯂꯩꯔꯦ. ꯁꯩꯇꯥꯟꯁꯤ ꯀꯜꯂꯛꯑꯦ. ꯁꯩꯇꯥꯟꯁꯤꯅ ꯖꯟꯅꯠꯇ ꯆꯪꯕꯒꯤ ꯏꯖꯥꯖꯠꯇꯤ ꯂꯩꯇꯕꯅꯤꯅ ꯀꯔꯤꯒꯨꯝꯕ ꯑꯃꯒꯤ ꯁꯀꯜꯗ ꯑꯣꯜꯂꯦ ꯑꯗꯨꯒ ꯃꯍꯥꯛꯅ ꯖꯟꯅꯠꯇ ꯆꯪꯁꯤꯜꯂꯦ. ꯑꯗꯨꯒ ꯏꯃꯥ ꯍꯋꯥ ꯑꯃꯁꯨꯡ ꯍꯖꯔꯠ ꯑꯥꯗꯝꯁꯤ ꯂꯩꯔꯤꯉꯩ ꯃꯇꯝ ꯑꯗꯨꯅ ꯃꯍꯥꯛꯅ ꯊꯧꯖꯤꯜꯂꯦ. ꯑꯗꯨꯒ ꯉꯁꯥꯏ ꯈꯨꯗꯥꯋꯟꯗ ꯀꯨꯗꯨꯁꯅ ꯆꯥꯔꯨꯔꯅꯨ ꯍꯥꯏꯕ ꯑꯗꯨꯒꯨꯝꯂꯕ ꯗꯔꯛꯇ ꯎꯄꯥꯝꯕꯤ ꯑꯗꯨꯒꯨꯝꯕ ꯒꯟꯗꯨꯝ ꯑꯗꯨ ꯃꯍꯥꯛꯅ ꯆꯥꯔꯦ. ꯁꯩꯇꯥꯟ ꯑꯗꯨꯒꯤ ꯂꯥꯂꯁꯇ ꯍꯖꯔꯠ ꯑꯥꯗꯝꯅ ꯑꯃ ꯆꯥꯔꯦ, ꯏꯃꯥ ꯍꯋꯥꯅ 2 ꯆꯥꯔꯦ. ꯍꯖꯔꯠ ꯑꯥꯗꯝꯅ ꯑꯃ ꯆꯥꯕ ꯑꯗꯨꯒꯤ ꯃꯔꯝꯗꯒꯤꯅꯤ ꯑꯜꯂꯥꯍ ꯔബ്ꯕꯨꯜ ꯏꯖꯠꯅ ꯁꯥꯎꯔꯒ ꯅꯨꯄꯥ ꯑꯣꯏꯕꯒꯤ ꯃꯤꯑꯣꯏꯁꯤꯡꯁꯦ ꯑꯜꯂꯥꯍꯅ ꯃꯄꯤꯒꯤ ꯁꯔꯨꯛ ꯏꯁꯤꯡꯒꯤ ꯁꯔꯨꯛꯁꯤ ꯌꯥꯝꯅ ꯋꯥꯠꯍꯜꯂꯦꯕ. ꯑꯗꯨꯒ 2 ꯆꯥꯈꯤꯕ ꯏꯃꯥ ꯍꯋꯥꯗꯨ ꯑꯗꯨꯗꯨꯅ ꯑꯜꯂꯥꯍ ꯔബ്ꯕꯨꯜ ꯏꯖꯠꯅ ꯅꯨꯄꯤ ꯑꯣꯏꯕꯤꯁꯤꯡꯁꯤꯅ ꯃꯄꯤ ꯌꯥꯝꯅ ꯇꯣꯏꯅ ꯇꯥꯒꯜꯂꯤꯕ ꯑꯃꯁꯨꯡ ꯊꯥꯒꯤ ꯏ ꯇꯣꯏꯅ ꯃꯈꯣꯏꯅ ꯂꯥꯛꯏꯕꯁꯤ ꯀꯔꯤꯒꯤꯅꯣ? ꯉꯁꯥꯏ ꯃꯥꯅ ꯑꯃ ꯍꯦꯟꯅ ꯆꯥꯈꯤꯕꯗꯨ ꯑꯗꯨ ꯈꯨꯗꯥꯅ ꯁꯥꯎꯕꯒꯤꯗꯃꯛꯇ ꯄꯤꯔꯤꯕꯅꯦꯕ. ꯇꯣ ꯍꯖꯔꯠ ꯑꯥꯗꯝ ꯑꯜꯂꯥꯍꯅ ꯆꯥꯒꯅꯨ ꯍꯥꯏꯕꯗꯣ ꯃꯥꯅ ꯆꯥꯔꯕꯅꯤꯅ ꯑꯜꯂꯥꯍ ꯔബ്ꯕꯨꯜ ꯏꯖꯠꯅ ꯑꯁꯃꯥꯟꯗꯒꯤ ꯃꯍꯥꯛꯄꯨ ꯂꯪꯊꯔꯦ ꯖꯃꯤꯟꯗ. ꯑꯗꯨꯒ ꯂꯪꯊꯔꯛꯑ ꯃꯇꯨꯡꯗ ꯑꯜꯂꯥꯍꯗ ꯀꯞꯄꯒ ꯃꯈꯣꯏꯅ ꯗꯨઆ ꯇꯧꯔꯦ. ꯍꯖꯔꯠ ꯑꯥꯗꯝꯅ ꯗꯨꯅꯤꯌꯥ ꯑꯗꯨꯒꯨꯝꯂꯕ ꯂꯩꯔꯛꯇ ꯂꯩꯕꯤ ꯁ꯭ꯔꯤ ꯂꯪꯀꯥꯅꯁꯨ ꯍꯥꯏꯕꯤꯔꯤ ꯃꯍꯥꯛꯄꯨ ꯑꯜꯂꯥꯍꯅ ꯑꯍꯥꯟꯕ ꯊꯥꯊꯔꯛꯄ ꯃꯇꯝꯗ. ꯑꯗꯣ ꯏꯃꯥ ꯍꯋꯥꯅ ꯑꯇꯣꯞꯄ ꯂꯝ ꯑꯃꯗ ꯊꯥꯗꯣꯛꯑꯒ ꯃꯈꯣꯏꯒꯤ ꯄꯨꯔꯥ ꯗꯨꯅꯤꯌꯥꯗ ꯀꯅꯥꯒꯨꯝꯕ ꯃꯤ ꯑꯃꯐꯥꯎꯕ ꯑꯕꯥꯗ ꯑꯣꯏꯕ ꯅꯠꯇ꯭ꯔꯤ ꯃꯇꯝ ꯑꯗꯨꯗ ꯏꯃꯥ ꯍꯋꯥ ꯑꯥꯗꯝꯁꯤ ꯈꯛꯇ ꯑꯜꯂꯥꯍꯅ ꯖꯟꯅꯠꯇ ꯆꯥꯒꯅꯨ ꯍꯥꯏꯕꯗꯨ ꯆꯥꯕꯒꯤ ꯃꯔꯝꯗꯒꯤ ꯃꯍꯥꯛꯄꯨ ꯗꯨꯅꯤꯌꯥꯗ ꯂꯪꯊꯔꯛꯑꯦ. ꯃꯗꯨꯒꯤ ꯃꯇꯝ ꯑꯗꯨꯗ ꯍꯖꯔꯠ ꯑꯥꯗꯝ ꯑꯃꯁꯨꯡ ꯏꯃꯥ ꯍꯋꯥ ꯑꯁꯤ ꯅꯥꯀꯟ ꯀꯔꯥꯏ ꯂꯩꯈ꯭ꯔꯤꯕꯅꯣ ꯈꯪꯗ꯭ꯔꯦ. ꯀꯅꯥ ꯑꯃꯐꯥꯎꯕ ꯂꯩꯕ ꯅꯠꯇꯦ. ꯑꯜꯂꯥꯍ ꯇꯕꯥꯔꯛ ꯇꯥꯂꯥꯗ ꯀꯞꯄꯒ ꯃꯍꯥꯛꯅ ꯗꯨઆ ꯇꯧꯔꯦ. ꯑꯗꯨꯒ ꯑꯜꯂꯥꯍꯗ ꯅꯤꯖꯔꯦ, ꯑꯜꯂꯥꯍꯗ ꯍꯥꯏꯖꯔꯦ. ꯂꯥꯏꯔꯤꯛꯇ ꯏꯕꯤꯔꯤ ꯃꯍꯥꯛꯀꯤ ꯊꯃꯣꯏꯗ ꯑꯃ ꯂꯥꯛꯏ ꯀꯔꯤ ꯍꯥꯏꯅ, ꯑꯗꯨꯒꯨꯝꯂꯕ ꯃꯨꯍꯝꯃꯗ ꯀꯧꯕ ꯑꯃ ꯑꯜꯂꯥꯍꯅ ꯑꯔꯣꯏꯕꯗ ꯖꯃꯥꯅ ꯊꯥꯔꯛꯀꯅꯤ. ꯃꯍꯥꯛꯀꯤ ꯃꯊꯛ ꯃꯒꯨꯟ ꯌꯥꯝꯅ ꯋꯥꯡꯉꯤ ꯍꯥꯏꯔꯒ ꯃꯍꯥꯛꯀꯤ ꯄꯜꯂꯒ ꯃꯥꯒꯤ ꯇꯨꯐꯦꯟꯗꯒꯤ ꯑꯜꯂꯥꯍꯗ ꯃꯍꯥꯛꯅ ꯗꯨઆ ꯇꯧꯕ ꯃꯇꯝꯗ ꯑꯜꯂꯥꯍꯅ ꯃꯥꯒꯤ ꯗꯨआꯁꯦ ꯀꯕꯨꯜ ꯇꯧꯕꯤꯔꯦ. ꯀꯔꯝ ꯀꯥꯟꯗ ꯗꯨआ ꯇꯧꯏ? ꯆꯍꯤ 300ꯁꯤ ꯍꯖꯔꯠ ꯑꯥꯗꯝ ꯑꯃꯁꯨꯡ ꯏꯃꯥ ꯍꯋꯥ ꯑꯁꯤꯅ ꯀꯞꯄꯒ ꯑꯜꯂꯥꯍꯗ ꯗꯨआ ꯇꯧꯏ. ꯀꯌꯥꯒꯤ ꯃꯇꯤꯛ ꯌꯥꯝꯅ ꯃꯈꯣꯏꯅ ꯀꯞꯄꯒ ꯗꯨआ ꯇꯧꯏ ꯍꯥꯏꯕ ꯃꯇꯝꯗ ꯗꯨꯅꯤꯌꯥꯒꯤ ꯑꯌꯥꯝꯕꯒꯤ ꯁꯔꯨꯛꯁꯦ ꯃꯄꯤꯁꯦ ꯃꯈꯣꯏ 2ꯅ ꯇꯥꯈꯤꯕꯗꯨꯅ ꯍꯦꯟꯅ ꯌꯥꯝꯒꯅꯦꯕ. ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯃꯈꯣꯏꯅ ꯀꯞꯄꯒ ꯑꯜꯂꯥꯍꯗ ꯆꯍꯤ 300 ꯊꯪꯗꯅ ꯀꯞꯄꯒ ꯑꯜꯂꯥꯍꯗ ꯗꯨआ ꯇꯧꯔꯦ. ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯑꯜꯂꯥꯍꯅ ꯃꯥꯒꯤ ꯗꯨआ ꯀꯕꯨꯜ ꯇꯧꯕꯤꯔꯕ ꯃꯇꯨꯡꯗ ꯑꯔꯐꯥꯠ ꯍꯥꯏꯔꯤꯕ ꯃꯩꯗꯥꯟ ꯑꯁꯤꯗ ꯍꯖꯔꯠ ꯑꯥꯗꯝ ꯑꯃꯁꯨꯡ ꯏꯃꯥ ꯍꯋꯥ ꯑꯅꯤꯁꯤ ꯃꯐꯝ ꯑꯗꯨꯗ ꯊꯦꯡꯅꯈꯤ. ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯃꯈꯣꯏꯅ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯍꯔꯥꯎꯏ. ꯍꯖꯔꯠ ꯑꯥꯗꯝꯅ ꯑꯜꯂꯥꯍꯅ ꯃꯥꯒꯤ ꯗꯨआ ꯀꯕꯨꯜ ꯇꯧꯕꯤꯕ ꯃꯇꯝꯗ ꯃꯍꯥꯛꯅ ꯃꯇꯝ ꯑꯗꯨꯗ ꯅꯃꯥꯖ ꯔꯀꯥꯠ 2 ꯁꯣꯜꯂꯦꯕ ꯑꯜꯂꯥꯍꯗ ꯁꯨꯀ꯭ꯔꯤꯌꯥ ꯑꯗꯥꯒꯤꯗꯃꯛꯇꯅꯤ ꯍꯥꯏꯅ.
ꯆꯍꯤ ꯆꯍꯨꯝ ꯀꯞꯄꯒ ꯑꯜꯂꯥꯍꯗ ꯗꯨआ ꯇꯧꯔꯕ ꯃꯇꯨꯡꯗ ꯑꯜꯂꯥꯍꯅ ꯌꯥꯔꯕ ꯃꯇꯨꯡꯗ ꯅꯃꯥꯖ ꯔꯀꯥ ꯑꯅꯤ ꯁꯣꯜꯂꯤ ꯃꯗꯨ ꯈꯨꯗꯥꯋꯟꯗ ꯀꯨꯗꯨꯁꯅ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯄꯥꯝꯃꯤ ꯑꯜꯂꯥꯍ ꯔബ്ꯕꯨꯜ ꯏజ్ꯖꯠꯅ ꯃꯍꯥꯛꯅ ꯁꯣꯜꯂꯤꯕ ꯅꯃꯥꯖ ꯔꯀꯥ ꯑꯅꯤꯗꯣ ꯑꯜꯂꯥꯍꯒꯤ ꯅꯕꯤ ꯁꯜꯂꯜꯂꯥꯍु ꯑꯂꯩꯍꯤ ꯋꯁꯜꯂꯝꯅ ꯅꯃꯥꯖ ꯂꯧꯕꯅꯤ ꯍꯥꯏꯅ ꯑꯜꯂꯥꯍꯒꯤ ꯃꯅꯥꯛꯇ ꯃꯦꯍꯔꯥꯖꯇ ꯆꯠꯄ ꯃꯇꯝꯗ ꯃꯦꯍꯔꯥꯖꯇ ꯑꯜꯂꯥꯍꯒꯤ ꯅꯕꯤꯗ ꯍꯥꯏꯔꯦ ꯑꯜꯂꯥꯍꯅ ꯍꯦ ꯑꯩꯒꯤ ꯍꯕꯤꯕ ꯃꯨꯍꯝꯃꯗ ꯅꯉꯣꯟꯗ ꯑꯩꯅ ꯐꯖꯔꯒꯤ ꯅꯃꯥꯖ ꯔꯀꯥ ꯑꯅꯤ ꯄꯤꯔꯗꯕꯅꯤ ꯐꯔꯖ ꯔꯀꯥ ꯑꯅꯤ ꯀꯅꯥꯒꯨꯝꯕ ꯃꯤ ꯑꯃꯅ ꯃꯁꯤꯒꯤ ꯐꯖꯔꯒꯤ ꯅꯃꯥꯖ ꯔꯀꯥ ꯑꯅꯤ ꯑꯁꯤ ꯁꯣꯟꯕ ꯇꯥꯔꯕ ꯅꯨꯄꯥ ꯑꯣꯏꯕꯁꯤꯡꯅ ꯃꯁꯖꯤꯗꯇ ꯆꯠꯂꯕ ꯅꯨꯄꯥ ꯑꯣꯏꯕꯁꯤꯡꯅ ꯃꯁꯖꯤꯗꯇ ꯆꯠꯂꯕ ꯅꯨꯄꯤ ꯑꯣꯏꯕꯁꯤꯡꯅ ꯃꯌꯨꯝꯗ ꯁꯣꯜꯂꯕ ꯅꯪꯒꯤ ꯎꯝꯃꯠꯅ ꯀꯔꯤꯒꯨꯝꯕ ꯐꯖꯔꯒꯤ ꯅꯃꯥꯖ ꯔꯀꯥ ꯑꯅꯤ ꯑꯁꯤ ꯁꯣꯜꯂꯒ ꯑꯩꯉꯣꯟꯗ ꯅꯦꯛꯄ ꯃꯇꯝꯗ ꯍꯦꯛ ꯁꯣꯟꯕ ꯂꯣꯏꯕꯒ ꯍꯖꯔꯠ ꯑꯥꯗꯝꯅ ꯆꯍꯤ ꯆꯍꯨꯝ ꯀꯞꯄꯒ ꯑꯩꯉꯣꯟꯗ ꯗꯨआ ꯇꯧꯕꯗ ꯐꯪꯈꯤꯕ ꯁꯋꯥꯕꯇꯣ ꯑꯗꯨꯒ ꯆꯞ ꯃꯥꯟꯅꯅ ꯑꯩꯅ ꯅꯪꯒꯤ ꯎꯝꯃꯠꯇ ꯄꯤꯒꯅꯤ ꯁꯤꯅꯤ ꯑꯜꯂꯥꯍꯅ ꯍꯥꯏꯔꯤꯁꯤ ꯅꯨꯡꯁꯤꯕ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡ ꯑꯜꯂꯥꯍꯨ ꯑꯛꯕꯔ ꯆꯍꯤ ꯆꯍꯨꯝ ꯀꯞꯄꯒ ꯗꯨआ ꯇꯧꯕ ꯑꯩꯈꯣꯏ ꯉꯝꯒꯗ꯭ꯔꯥ ꯉꯝꯃꯣꯏꯕ ꯑꯜꯂꯥꯍ ꯔബ്ꯕꯨꯜ ꯏజ్ꯖꯠꯅ ꯆꯍꯤ ꯆꯍꯨꯝ ꯀꯞꯄꯒ ꯅꯕꯤꯅ ꯇꯧꯈꯤꯕ ꯗꯨआꯗꯣ ꯑꯩꯈꯣꯏꯅ ꯅꯃꯥꯖ ꯔꯀꯥ ꯑꯅꯤ ꯐꯖꯔꯒꯤ ꯁꯣꯟꯕꯗ ꯐꯪꯉꯦꯕ ꯃꯁꯤ ꯁꯨꯁꯇꯤ ꯌꯥꯝꯅ ꯇꯧꯏ ꯇꯨꯝꯕ ꯍꯧꯒꯠꯅꯗꯦ ꯐꯖꯔꯒꯤ ꯅꯃꯥꯖ ꯌꯥꯝꯅ ꯆꯥꯎꯕ ꯁꯋꯥꯕꯁꯤ ꯑꯩꯈꯣꯏꯒꯤ ꯍꯛꯆꯥꯡꯗꯒꯤ ꯅꯥꯟꯊꯣꯛꯍꯜꯂꯤꯕꯅꯤ ꯆꯥꯍꯦ ꯅꯨꯄꯥ ꯑꯣꯏꯁꯅꯨ ꯅꯨꯄꯤ ꯑꯣꯏꯁꯅꯨ ꯏꯟꯁꯥ ꯑꯜꯂꯥ ꯑꯩꯈꯣꯏ ꯁꯣꯟꯁꯦꯕ ꯅꯃꯥꯖ ꯐꯖꯔꯒꯤꯁꯦ ꯊꯥꯗꯣꯛꯏꯁꯦꯕ ꯃꯊꯪ ꯖꯍꯔꯒꯤ तो जहर की नमाज रकात मरी जी अल्लाह तबारक ताला ना मथंग जहर की नमाज रकात मरी अल्लाह के नबी सल्लल्लाहु अलैहि वसल्लम अल्लाह ने नबी आई नाम अंद नमाज जोहर की रकात फरज रकात मरी पीगनी तो तेरी रकात तरा गनी थोइनी मतुगी मनुंगदा फरज रकात मरी मधु अल्लाह ने हायरे नबी नंगु नैने जोहर की रकात मरी फरज पीरदबनी मसी कनागुम मी में सोलप तारगदी महाक उंद मसीगे सवाब पीगनी सिने अल्लाह ने हायजे करम सवाब हजरत इब्राहिम अलैहिस्सलातु वस्सलाम जी अल्लाह तबारक ताला के हुकुम की मखादा महाक मागी मचा अदुबो जबाह तौगनी कुर्बानी तौगनी हायना पुथोई पुथोक मतम अदुदा मपाई मचा अनीसना वरी साने इबा नंग अइबो लेंग मतमदा अइगे ngak maya se matak to ongkhat kanu makhada upthabiyu aduga ipana ibo lenbiyu kari umbai gi mai gi matak to ongkhat padaragadi ipana igi mai dengjelakpada nungsirakani aduna allah gi hukum da theng thaba to honganu tapna habdi athuna pangtho allah gi hukum oiragadi na matam madda hazrat इब्राहिम अलैहिस्सलातु वस्सलाम ना मागे लक्ति जिगर थवाई की मनी नुक्सीग्रम मचा दो अल्लाह की दमक्तने हाइन मैदान लदुदा लेने की दमक्तने सुरी थाव मतम मदुददी या अल्लाह नंग आई मसी तौरिबा अमल सी याबीरु हाइन मान मागे सुरी थारगर लेनबनी हाइन तौबा मतमददी अल्लाह न संगेम तौरिबने मागे मसा कुर्बानी अल्लाह न तौहनगदब नते अल्लाह न हुकुम पीरे जिब्राइल दा हे जिब्राइल अमीन नंग हौजिक मक चलो अदो जन्नत तगी साम पूरगा मागे मचा से लेंद्रिंगाई की मनु अदुदा मफम अदुदा सादुर ओने लिलहरु जो महुत हायना हायरगा अल्लाह तबारक ताला हुकुम दे जिब्राइल ला ए अदुगा जिब्राइल अदुनो लागा अदुनो मचा अदुगी मफम अदुदा सादु थमगा लेले मतम अदुदा महाकी मचा अदुदा सुरीदु लेन मतम चंद्रम नद्रो अदुगा मसा अदु महुत सिलगा अल्लाह लेले मतम अदुदा अल्लाह दा मान हायरे करेना या अल्लाह नंग आईगी इबादत अचे कबूल तो बीजरबरा करी सोई की भी और बनो आईगी चा असेंगो मक्के ले लगी हाइन सुरी था बहुरबनी ने सेंगना करी गिनो या अल्लाह नंग आईगी चा द सुरी लियन में चंगंद्रिबा मखुद अदोम पुबी रखिबा से आईगी अमल द करी सोई भी और बनो हाइन हंगचरे मतम मदुद अल्लाह ने आईगी के जिब्राइल जरा ए इब्राहिम नंगी नचागी दमक्तने है नंग कुर्बानी तो पुथोकलिबादो अइना नंगी अमल दु यारबनी अइना वंदा नुंगाई तबलेते हराउरबनी नंगोंदा अइना खुशी ओरबनी है मतमदा हजरत इब्राहिम ना मागी मचा कुर्बानी तौगदबादो इ महुद्दा अल्लाह ना अमपुरागा तोहल्लगा अल्लाह ना यारे हाइबा मतमदा माना अदुगे मति हराउकी कयागे मति यामना मागी थमोइदा हराउ है मतमदा अल्लाह गी दमक्तने है मतम दुमक्की मतम जहर गी मतम ओइबा मतम अदुदा माना अल्लाह दा अदुम शुक्र अदा गी दमक्तने है नमाज से काट मरी सोली अल्लाह तबारक ताला ना आई दमक्तने है सोलक पर नमाज से काट मरी दो अदुगे मति पामे नबी दा हायरे कोई हबीब मोहम्मद सल्लल्लाहु अलैहि वसल्लम दे मोहम्मद आई नंगोंद जहर गी फरज से काट मरी पीर दबनी कनागुम मी अमना जोहर गी फरज से काट मरी सोलगा माजिद तगी हेक थोक की मतम मयुम द हेक नुपी वर्गन सोन मतम दा अल्लाह रब्बुल इज्जत ना इब्राहिम न मागी मचा कुर्बानी तौनिंगाई दमक्तने है पुथोक मतम द फंगे सवाब तो अदु चा मान आइना अदुम जोहर की नमाज सोले नंगी उम्मत अदर पीगनी सिने अल्लाह ना हायसी अल्लाहु अकबर कयाद अल्लाह ने नुंशी खरबा कोई से
ꯃꯊꯪꯗ ꯑꯁꯔꯒꯤ ꯅꯃꯥꯖ ꯑꯁꯔꯒꯤ ꯅꯃꯥꯖ ꯇꯨꯝꯂꯕ ꯅꯕꯤ ꯑꯃ ꯑꯜꯂꯥꯍꯅ ꯊꯥꯏ ꯍꯖꯔꯠ ꯎꯖꯩꯔ ꯑꯂꯩꯍꯤ ꯁꯂꯥꯇꯨ ꯋസ്ꯁꯂꯥꯝ ꯃꯍꯥꯛ ꯑꯗꯨꯅ ꯖꯪꯒꯜ ꯑꯃꯗ ꯆꯠꯄ ꯃꯇꯝ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯊꯃꯣꯏꯗ ꯋꯥꯁꯋꯥꯁꯥ ꯑꯃ ꯊꯃꯣꯏꯗ ꯋꯥꯍꯩ ꯑꯃ ꯆꯤꯟꯕꯥꯟꯗ ꯊꯣꯛꯄ ꯅꯠꯇꯕ ꯊꯃꯣꯏꯗ ꯂꯥꯏ ꯑꯜꯂꯥꯍ ꯅꯪꯁꯤ ꯉꯝꯃꯤꯗꯀꯣ ꯑꯃꯨꯛꯁꯨ ꯁꯤꯍꯟꯕ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯁꯔꯨ ꯆꯔꯥꯡ ꯑꯣꯜꯂꯕ ꯃꯇꯨꯡꯗ ꯑꯃꯨꯛꯀꯁꯨ ꯍꯤꯡꯒꯠꯍꯟꯒꯗꯕ ꯍꯥꯏꯕꯒꯤ ꯋꯥꯁꯋꯥꯁꯥ ꯃꯥꯒꯤ ꯊꯃꯣꯏꯗ ꯆꯪꯉꯛꯄ ꯃꯇꯝꯗ ꯑꯜꯂꯥꯍꯗꯤ ꯂꯣꯏꯅꯃꯛ ꯊꯃꯣꯏꯒꯤ ꯂꯣꯟꯁꯨ ꯈꯪꯕꯅꯤꯅ ꯃꯐꯝꯗꯨꯃꯛꯇꯗ ꯑꯜꯂꯥꯍꯅ ꯃꯥꯁꯤ ꯃꯧꯠ ꯑꯣꯏꯍꯜꯂꯦ ꯀꯅꯥ ꯍꯖꯔꯠ ꯎꯖꯩꯔ ꯑꯂꯩꯍꯤ ꯁꯂꯥꯇꯨ ꯋസ്ꯁꯂꯥꯝ ꯃꯐꯝꯗꯨꯃꯛꯇꯗ ꯃꯥ ꯃꯧꯠ ꯑꯣꯏꯔꯕꯒꯤ ꯃꯇꯨꯡꯗ ꯃꯍꯥꯛꯀꯤ ꯃꯐꯝ ꯑꯗꯨꯗ ꯆꯍꯤ 100 ꯑꯜꯂꯥꯍꯅ ꯃꯥꯕꯨ ꯁꯤꯍꯜꯂꯒ ꯇꯨꯝꯍꯜꯂꯒ ꯊꯝꯃꯦ ꯆꯍꯤ 100ꯒꯤ ꯃꯇꯨꯡꯗ ꯑꯜꯂꯥꯍꯅ ꯃꯥꯕꯨ ꯍꯤꯡꯒꯠꯍꯜꯂꯦ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯃꯥꯅ ꯃꯤꯀꯞ ꯊꯣꯛꯄ ꯃꯇꯝꯗ ꯀꯌꯥꯝ ꯌꯥꯝꯅ ꯇꯨꯝꯃꯨꯏ ꯍꯥꯏꯅ ꯃꯥꯒꯤ ꯊꯃꯣꯏꯗ ꯑꯜꯂꯥꯍꯅ ꯍꯪꯉꯦ ꯎꯖꯩꯔ ꯅꯪ ꯉꯁꯤ ꯇꯨꯝꯃꯨꯔꯒ ꯍꯧꯒꯠꯂꯛꯂꯤꯕꯁꯤ ꯅꯪ ꯀꯌꯥꯝ ꯌꯥꯝꯅ ꯇꯨꯝꯃꯨꯕꯅꯣ ꯅꯪꯒꯤ ꯋꯥꯈꯜꯗ ꯍꯥꯏꯅ ꯍꯪꯕ ꯃꯇꯝꯗꯗꯤ ꯌꯥ ꯑꯜꯂꯥꯍ ꯑꯩꯅ ꯉꯁꯤ ꯇꯨꯝꯃꯨꯔꯤꯕ ꯑꯁꯦ ꯅꯨꯡꯊꯤꯜ ꯑꯃ ꯅꯠꯇ꯭ꯔꯒꯅ ꯄꯨꯡ ꯑꯃ ꯅꯠꯇ꯭ꯔꯒꯅ ꯄꯨꯡ 24ꯒꯨꯝꯕ ꯃꯥꯜꯂꯦ ꯍꯥꯏꯕ ꯃꯇꯝꯗ ꯅꯠꯇꯦ ꯅꯨꯡꯊꯤꯜ ꯑꯃ ꯑꯃꯁꯨꯡ ꯄꯨꯡ 24 ꯅꯣꯡꯃ ꯅꯠꯇꯦ ꯅꯪ ꯇꯨꯝꯃꯨꯁꯤ ꯄꯨꯔꯥ ꯕꯔꯥꯕꯔ ꯆꯍꯤ 100ꯅꯤ ꯅꯪꯕꯨ ꯉꯁꯤ ꯇꯨꯝꯃꯨꯔꯒ ꯑꯩꯅ ꯅꯪꯕꯨ ꯍꯪꯒꯠꯍꯜꯂꯤꯁꯤ ꯍꯥꯏꯕ ꯃꯇꯝꯗ ꯑꯗꯨꯗ ꯑꯜꯂꯥꯍꯗ ꯃꯥꯅ ꯑꯩꯒꯤ ꯏꯝꯃ ꯑꯜꯂꯥꯍ ꯅꯪꯗꯤ ꯉꯝꯕꯤꯀꯣ ꯍꯥꯏꯅ ꯀꯔꯤꯒꯨꯝꯕ ꯅꯪ ꯑꯩꯅ ꯍꯥꯏꯕꯁꯤ ꯑꯁꯦꯡꯕꯃꯛꯀꯤ ꯀꯩꯗꯧꯕ ꯇꯥꯔꯒꯗꯤ ꯅꯪ ꯆꯠꯂꯣ ꯍꯥꯏꯔꯒ ꯃꯍꯥꯛꯅ ꯃꯥꯒꯤ ꯃꯧ ꯍꯧꯒꯠꯂꯒ ꯃꯥꯒꯤ ꯈꯨꯡꯒꯪꯁꯤꯡ ꯕꯖꯥꯔꯗ ꯆꯠꯄ ꯃꯇꯝꯗꯗꯤ ꯑꯁꯩ ꯃꯍꯥꯛꯉꯣꯟꯗ ꯌꯥꯎꯔꯛꯄ ꯄꯩꯁꯥ ꯌꯥꯎꯈꯤꯕꯁꯤꯡ ꯅꯠꯇ꯭ꯔꯒ ꯄꯣꯠ ꯆꯩꯁꯤ ꯂꯩꯒꯦ ꯄꯤꯕ ꯃꯇꯝꯗꯗꯤ ꯆꯍꯤ 100ꯗꯗꯤ ꯗꯨꯅꯤꯌꯥ ꯑꯣꯜꯂꯤꯕ ꯅꯠꯇ꯭ꯔꯣ ꯌꯦꯡꯕ ꯃꯇꯝꯗꯗꯤ ꯈꯨꯡꯒꯪ ꯂꯩꯀꯥꯏꯁꯤꯡ ꯄꯨꯔꯥ ꯑꯣꯟꯊꯣꯛꯑꯝꯃꯦꯅꯦ ꯃꯇꯝꯗ ꯑꯜꯂꯥꯍ ꯔബ്ꯕꯨꯜ ꯏꯖ꯭ꯖꯠꯇ ꯃꯍꯥꯛꯅ ꯌꯥ ꯑꯜꯂꯥꯍ ꯑꯩ ꯅꯍꯥꯛꯉꯣꯟꯗ ꯃꯥꯐꯤ ꯃꯉꯥꯏꯔꯤ ꯅꯪꯒꯤ ꯇꯧꯕ ꯉꯝꯕ ꯃꯄꯨꯅꯤ ꯅꯪꯒꯤ ꯁꯛꯇꯤ ꯂꯩꯕ ꯃꯄꯨꯅꯤ ꯅꯪ ꯂꯣꯏꯅꯃꯛ ꯉꯝꯃꯤ ꯍꯥꯏꯔꯒ ꯃꯥꯒꯤ ꯊꯃꯣꯏꯗ ꯏꯃꯥꯟ ꯑꯃꯁꯨꯡ ꯌꯥꯀꯤꯟ ꯄꯨꯛꯇ ꯑꯆꯦꯠꯄ ꯑꯜꯂꯥꯍꯅ ꯄꯤꯔꯕꯤꯈꯤ ꯑꯆꯦꯠꯄ ꯑꯜꯂꯥꯍꯗ ꯑꯣꯏꯈꯤ ꯃꯗꯨꯒꯤ ꯃꯇꯝ ꯑꯗꯨꯗ ꯑꯜꯂꯥꯍ ꯔബ്ꯕꯨꯜ ꯏꯖ꯭ꯖꯠꯇ ꯃꯥꯅ ꯍꯔꯥꯎꯃꯟꯗꯅ ꯑꯁꯔꯒꯤ ꯅꯃꯥꯖ ꯔꯀꯥꯠ 3 ꯑꯁꯔꯒꯤ ꯃꯇꯝ ꯑꯣꯏꯕ ꯃꯇꯝ ꯑꯗꯨꯗ ꯃꯥꯅ ꯅꯃꯥꯖ ꯔꯀꯥꯠ 3 ꯁꯣꯜꯂꯤ ꯃꯗꯨꯒꯤ ꯅꯃꯥꯖ ꯔꯀꯥꯠ 3 ꯑꯗꯣ ꯑꯜꯂꯥꯍ ꯔബ്ꯕꯨꯜ ꯏꯖ꯭ꯖꯠꯅ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯄꯥꯝꯃꯤ ꯃꯍꯥꯛꯀꯤ ꯍꯕꯤꯕ ꯑꯩꯈꯣꯏꯒꯤ ꯅꯨꯡꯁꯤꯕ ꯔꯁꯨꯜ ꯁꯜꯂꯜꯂꯥꯍु ꯑꯂꯩꯍꯤ ꯋꯁꯜꯂꯝꯗ ꯑꯜꯂꯥꯍꯅ ꯍꯥꯏꯔꯦ ꯍꯦ ꯃꯨꯍꯝꯃꯗ ꯑꯩꯒꯤ ꯍꯕꯤꯕ ꯑꯩꯅꯅꯦ ꯅꯍꯥꯛꯉꯣꯟꯗꯅꯦ ꯑꯁꯔꯒꯤ ꯅꯃꯥꯖ ꯔꯀꯥꯠ 3 ꯐꯔꯖ ꯄꯤꯔꯗꯕꯅꯦ ꯀꯔꯤꯒꯨꯝꯕ ꯅꯪꯒꯤ ꯎꯝꯃꯠꯅ ꯃꯁꯤꯒꯤ ꯐꯔꯖ ꯔꯀꯥꯠ 3 ꯑꯁꯦ ꯍꯦꯛ ꯁꯣꯜꯂꯛꯄ ꯃꯇꯝꯗꯅꯦ ꯍꯖꯔꯠ ꯎꯖꯩꯔꯅꯦ ꯑꯩꯒꯤꯗꯃꯛꯇꯅꯤ ꯍꯥꯏꯅ ꯏꯃꯥꯟ ꯑꯃꯁꯨꯡ ꯌꯥꯀꯤꯟ ꯄꯨꯛꯇ ꯃꯉꯣꯟꯗ ꯄꯤꯈꯤꯕ ꯑꯃꯁꯨꯡ ꯃꯍꯥꯛꯉꯣꯟꯗ ꯆꯦꯠꯄ ꯂꯩꯈꯤꯕ ꯑꯗꯣ ꯑꯗꯨꯒꯨꯝꯅꯅꯦ ꯅꯪꯒꯤ ꯎꯝꯃꯠꯅ ꯑꯁꯔꯒꯤ ꯅꯃꯥꯖ ꯔꯀꯥꯠ 3 ꯁꯣꯜꯂꯒ ꯃꯁꯖꯤꯗꯇꯒꯤ ꯊꯣꯛꯈꯤꯕ ꯃꯇꯝꯗ ꯃꯗꯨꯒꯤ ꯏꯃꯥꯟ ꯑꯃꯁꯨꯡ ꯄꯨꯛꯇ ꯑꯆꯦꯠꯄꯗꯣ ꯑꯩꯅ ꯄꯤꯔꯒꯗꯕꯅꯤꯅ ꯑꯜꯂꯥꯍꯅ ꯍꯥꯏꯌꯦꯕ ꯅꯨꯡꯁꯤꯕ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡ मरी सूबदा मगरिब की नमाज रकात 3 कनाना सोनके अदुगुमलबा हजरत अय्यूब अलैहिस्सलातु वस्सलामना करिगुम्बा मरम अमदगी मागी नुपीगा मागा साउनमदगी माना करिगुम्बा अमदगी वसक्बा मतमदा अल्लाह रब्बुल इज्जत अदुके मति साउबा नुंगाइतबम फावरगा हजरत अय्यूब अलैहिस्सलातु वस्सलाम दा अल्लाह ना हाइगे अय्यो नंगोंदा अई राजी ओइदे अई नंगोंदा साउई सिने अल्लाह ना हाइसे अल्लाह खुद मसामकना नबी अदुदा अल्लाह न सावी नुंगाइते बले हैरक मतमदे मागी थमोय कया के मतिक वारंगनी मान कप्प कप्प अल्लाह दा दुआ तोई यहा तक कया के मतिक याम कप्प है मतमदा ममित अजर पीबो तनिगाय ले तब ngangsi ngsinga ku matam adubu कप्प अल्लाह दा दुआ तोई मतम मदुर अल्लाह तबारक तआला ना महा की दुआ कबूल तोबीरे अदुगा या अय्यो नंगोंदा इ नुंगाइते बले ते हजुते अई नंगोंदा राजी ओइरबने हना हायरगा हजरत अय्यूब अलैहिस्सलातु वस्सलाम अना अल्लाह याबीरे हरक मतम मददा माहना हराउ मंदर नमाज रकात 3 सोनबनी हाइना नेत दौरो सोली मतम अदर माना कप हेनमंदना नमाज के मनुंग मदुदसु अदुक मदिक यामना कपलम्मी कया के मदिक याम कप हे मतमना नमाज रकात 3 की नेत दौबादा 3 सुबा ngamdre ahum da magi masadu loijengreba pangan yaudu Allah na haire ya ayo nangna namaज रकात 3 सोनगी हाइना नेत दौबा तारगसुने मपुनम ahum soliduna काफी ओइरे ए यारे मदिगी सवाब अइना नंगोंदा पीरने अदुना बस ahum दो लोइजल्लो हाइना अल्लाह ना हायरगा हजरत अय्यूब न सोनगी व नमाज रकात ahum दो अल्लाह के नबी मोहम्मद सल्लल्लाहु अलैहि वसल्लम दा अल्लाह ना हायरे हे हबीब अइगी नुंसीबा हबीब अइगी अचानबा हबीब यहां कोंदा हाइना हजरत अय्यूब ने नमाज रकात 3 सोनिगे दमकते हाइ नेत दौबदा 3 दा अइना 3 की सवाब पीखिबा अमनु महांग फंगिबा सवाब दो मदुगा जप मानना नंगे उम्मत ना मगरिब की नमाज रकात 3 सोलगा मस्जिद तगी थोखिबा अमनु युमदा नुपी सिंग सोन मतमदा अइना मागी सवाब अदुगी अय्यूब दा पीखिबा सवाब दो अइना सोइदरा नंगे उम्मत दा पीगनी सिने अल्लाह ना हाइसे नुसिन बिजुन नौसि अल्लाहु अकबर सि नुसिबे ने तो अल्लाह ना सोलसिरो फजर नमाज सोन हजरत आदम न चाहिए चहुम कपगा तौखिबगी सवाब जोहर की नमाज सोन मतमदा इब्राहिम न मागे बच्चा कुर्बानी तौबंगाइदा मक्ता पुतुरक मतमदा फंगिबा सवाब असर की नमाज रकात 3 सोन मतमदा हजरत
asar ki namaz se kal ahum son matam da adum lo nabi karam lo nabi Allah ni iman amdi pukta pi ki ba hazrat adum lo nabi adun phangge sawab ti khod pi dir hazrat sis alayhi salam adugo matung da marib ki namaz se kal ayyub na adum lo ba Allah da ni matam da kap matam da phangge ba sawab to madu sawab ti khod pi ge dro si Allah ni ko nusi be natro Allah nungsi da ko su ko pi ge dra pi ro Allah nungsi be ne inshallah ko chola che namaz tam kadi ki no ban namaz ta do ka doi se pung kun marigi Allah na pirida namaz matam manga son matam da pung amagi matam bo jang da bani pung amma bo Allah gi da mak kai thok pungam da banang na karam na nang Allah gi mana ga chatlaga Allah gi ya ba banda ni haina nang thangat daga jana chang da haina chang ngam hoi Allah gi da mak kai gom makara taw ko adu gi matum chalo Allah gi mana ta hallo Allah na soidar nang chan gi da bade adu dinate ko na soloi thabuk chili kya thabuk to Allah na ngam halim na traba بران مکھا ترک پوئنا عشاء کی نماز والے اللہ کے نبی نے اللہ دہائے یا اللہ ننگ ندی فجر کی نماز سون بدا حضرت آدم کی ثواب پی بیرے ظہور کی نماز سون متم دا ابراہیم کی ثواب عصر کی نماز سون متم حضرت سیس علیہ السلام کی ثواب مغرب کی نماز سون متم دا حضرت ایوب علیہ السلام کی ثواب پی نبیرے ننگی اچان بھابی محمد ایدی کری پی ربنو کری امتسو پیوانو حیو متم دا اللہ کی نبی دا اللہ نہارے ہے حبیب ننگ دے اچان بنے ننگ دے ایگی نمشی بنے این نگون دا نماز متم مم پیگنی کناغ ممی امبونا سولوک تریبا نماز متم مم این نگون پیگنی مسیقی نماز چے ننگی امت دا چے لپائر گا سول اللہ کناغ ممی نمسیقی نماز اسی سولوک پتارا گا دی مہا ادو ننگی نکت فنگ بنی ننگی نکت فنگ میرو دی جنت سوئی دا چنگ دا بنی اللہ نہارے اللہ کے نبی صلی اللہ علیہ وسلم دا اللہ نہائے ہے اے حبیب اینے نموان دا عشاء کی نماز فرض رکعت مری پیر بنی نشی کی عشاء کی فرض نماز رکعت مری سے ننگی امت نے ایک سول لگا لاکھوں مدام دا عشاء کی نماز سولے و امت سنگ دو ننگی نکت فنگ دا بنی ننگی نکت فنگ بمی ری جنت دا سوئی دا چنگ دا بنی ہے نا اللہ نہائے نوشی بجنہ انشاءاللہ یہ عشاء کی نماز سولہ چھے اللہ کے نبی نے اللہ دا گچے اللہ ننگ ادو قیام ثواب پیرے بیرے چہی چہم کپگی ادو با ابراہیم میں قربانی توبہ کے ثواب شیشنا ادو با ایمان ہم دی پکتا ہوئی کی بگے ثواب حضرت ایوب نا ادو با کپگا اللہ نا انہی بے ثواب سے ایوی امت پیری سے کرگی نو حمتم دا حبیب این ننگ مشی بنے لے ننگی امت جو ایگی نا تھا کہ ہم نو وہاں ننگ مشی بنے نا ننگی امت جو ایگی نا تنے تھا کہ ہم نو وہاں ادوگی مرم دگینے اینا ننگی امت تمسی پی بنینا ارے بھائی صاحب اللہ نے انگوی کوئی در نماز کا انی تنہم تنگ سون بدا ادو پیامنا چاو چاو بسواب جب پینے بھی رگا این نماز سولوی ہے ادھر ادھر توری پا بندانا کوئی توگن کری کانا گتروں ننگ ادو مہنگ بیا گترا سوئی در بڑینے کبر دائی کوئی چنگ دوا اللہ دا کیو نے اللہ کے چاو گرو حکم نماز یاو در جنت دیو بنگم موینے بھائی صاحب مفتاح جنت الصلاة اللہ کے نبی 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 جنت کے سجائی نماز کا طرف ہنگا دبنے انشاءاللہ کوئی نماز سون سے عشاء کی نماز سون بنا اللہ کے نبی پھنگا دبنے عشاء کی نماز سے دی ہم سستی ہوئی با تھبو انگام چٹ لگا چلی ہم نے وابا متم پتھانی ہو متم ہوئی بنے با شیطان کمو طور کا شری سون دنیا والی مرد دے مانے عشاء کی نماز سو تتنا تم سون متا رکھا دی اللہ کے نبی سوئی در ما پھنگا گنے با اللہ کے نبی پھنگا بھی دی اللہ کے نبی نے کئی دونوں دے جنت دیو دن تھا دو امروی دبنے با ادوگی عشاء دو گنا تھوک نگے ہونا لکنے شیطان ہونا لوئی چھے انشاءاللہ کنا امروش ہون دی دیبا اللہ کی نبی کبتا دا اللہ نے توفاہ نے پیرک عشاء کی نماز نے مسی کوئی سوچے و پنگوان تھا دو ہوئی چھے بے انشاءاللہ اللہ تبارک تعالیٰ نا کوئی نہ کوئی پنمک رمضان لوئی بیتنگ آئے بنی حوجک تک ہورگا نماز مطلب منگا جماعت کی ساتھ سولگا مطلب منگا آئے کوئی پابندی توچی ادوگا بیان تبیر پنگ کدنگ منا کوئی نہ کوئی نسی حائر وائی کدنگ مچ عمل توبگا لوئن نا کھنگ دوا میگی مناک تو لوئن مگ شعر توگا یوہل لگا مکوئی بچو اللہ کی میں کہتے پجلک میں کوئی گوٹ نچی ادوگا تبیر پنگ فود منا چینل اسی بس سبسکرائب تو بیرم مگا لائک تو بیرم کمین دے شاگ اپا مدہ بیرم انشاءاللہ ای سوئی درم مدوگی متانگ سو میام دا کمین دو پابیر اگر ریپلائی تو رکھو لوئن نا مدوگی متانگ ای میام دو وفم کھنگن جنکے انشاءاللہ حائر بدن تک پو وحی انی منگا آجتا تاریبا امسون حائر با ای بچو پنہ کوئی عمل تو بنگم توفیق اللہ نا پینے کوئی جنو اللہ رب العالمین کوئی نہ کوئی پنہ مکی گناہ پنہ مکوک توک پا لوئن نا لاکھ دا پنشیدہ چمنا اللہ حکم نبی طریقہ دا پنشیدہ نمم پنگن پینے کوئی